ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ 3600 ꯄꯣꯁ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯄꯣꯁꯇꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯄꯣꯁꯇꯨ ꯈꯛꯇ ꯅꯠꯇꯦ ꯂꯧꯊꯣꯛꯀꯗꯧꯁꯦ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤꯡꯗꯨꯁꯨ ꯂꯧꯊꯣꯛꯀꯗꯧꯅꯦ ꯃꯨꯠꯊꯠꯀꯗꯧꯅꯦꯕ ꯃꯗꯨꯁꯨ ꯂꯧꯊꯣꯛꯍꯟꯒꯗꯧꯅꯦꯕ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯔꯒ ꯃꯦꯇꯥꯗ ꯀꯔꯤꯗ ꯃꯈꯣꯏꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯍꯥꯏꯒꯗꯧꯅꯦꯕ ꯐꯦꯁꯕꯨꯛꯇ ꯀꯔꯤ ꯏꯒꯗꯧꯅꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯅꯕꯨ ꯏꯕ ꯃꯇꯝꯗ ꯁꯦ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯗꯨꯝ ꯊꯤꯡꯖꯤꯟꯕ ꯉꯝꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯍꯦꯟꯗꯜ ꯃꯌꯥꯝ ꯂꯩꯌꯦꯕ individual handle lay adagi group ki lay adagi institute ki lay adagi manipur government ki su adum lay dana sim authority mayam lay ri cyber crime lay kari lay ase chief minister CMO haina lay dana se aduna makhoina adum hariba posting do adumaina yam toin to ba kanglup ki marakta akhoi hunabagi handak ta jut tawri na ngarang hak so tawri na adum sinadaba asina nung sinadaba heli lan thungna han sauning han ba heli adigi ida kari hani phattaba adum hapsan ba heli adi achak mai ta gi haijeli kaiduna dinu adigi nahan ki kokta ki meeting mi pham duga mari lena thor sidagi thorai ba ngarang hani ai pa ba talle ase ai pa ba talle yengning dere adun Facebook hang dere ai Facebook se post na ga ai yam torme ai so matam khara ai se pajam torme kano ki exercise to gi kari akhoi ma unab khona ba khitang responsible ba program yaw ba kholo ba si adum khara torme hojik ai tawning dere sungdaw tawrai talle yengmo atu like pok tawning dere hai tare hoi yamna phaba yamna positive oi ba kana thagalpa wakhal loksing pi ba mingon inspire to ba motivate to ba adum afaba pot ki afaba lamsat sa san gi dong ai like tawi comments adum pi aduna tadi ai paning dere hai tare aduna simaina social media da asuma yamna phattaba kanglup ki oiba masel hunnaba adi athi bo wahi comment pinaba sima adigi atu gumatu thagalaga aina masi comment sit aina post thagalaga share tawraga simuli pot se thorakani ko haibis masada makok yaudaba magi viewers sing khar yam khatna ba follower yam khatna ba adiga maunda Facebook tigi paisa lakna ba YouTube tigi paisa lakna ba ne khanba adumba apangba mayam ama lei haitare ne aduna like su tawre kan masagi tawri ba thabuk tuna miyam da pi ri service tu da adugi laksa ba paisa khar dana ma pen thokna hingjagado hen phatra ba kanodi YouTube ki kari ki aduma wathi warem share to wa aduma kanglo ki masel ki kari yang patta ba haitare akoi adumba anti social oiba adumba post me am thagale share to herga maduri lapa paisa dana makyam nungai du no aduna maduna create to riba som the division akoi gi ethnic community division adaki kana matun thon ki hostility mayam adagi mi adagi kari hani suma mayam se masi masa mi singsina ne khara khana gadawni adu khanbagi thabak se khara wa le aduna hoi miyam ni hai pating amte mi pum khudimo loina mak wakal taw ati yagadu poti oiraroi dabonina sungjoi oithok aloi sidi akhoi dharma gi lairik khudimang na chu ngamaroi da potni prophet mayam la aka makhin pi da bachu poktak pi ru chu ngamaroi da bane ba Jesus Christ na poktak kam pirame phattaba mayam tu ngamra natra adigi the prophet Muhammad lae man pirame pa poktak mayam pirame Jesus akhi Lord Krishna na adum poktak mayam pire kana ngap in bangam ge aduna sidi yaroi da pot amadi oibo othokta miyam gi mar asidi humanity habisiki marak sida humankind habisiki marak sida asima mi phattaba evil oiba devil oiba shaitan gi oiba asima mi mayam si adum yawadong ni na manipur da adum mayam si layaba masidagi makhoi masagi oijaba kari kan mangi self pleasure haitare ne masa mathanta phangjaba nuai ba amasung ngasai gi Facebook tagi YouTube tagi lakpa paisa khar do adun man nuai ran khanjaba adum mi mayam le asingba posting se manipur lengak ki su makha da le biriba authorities na yengchen bio cyber crime na su yengdawni moi masana su adum suo motu yengdawne ba government na kano da pau pir pa kholo to si lok thok no han ha bu ham su later ga ne moi suo motu adum khoi na case register to ga ha ba jing na adum da lok thon ba yai ba adigi akhoi ki manipur ki lengak ki makha da le ba CMO haina le se asigi manak ta le ba ma ki IT cell hai ta ne CMO ki IT cell asi su akhoi su phaja aphabat to ni nge CMO da
hojik chief minister honorable chief minister 𝐍𝐀𝐿 adugi department ki makuk thongba sing unakhare railway ki unakhare adigi highway ki unakhare adigi atop horticulture kari ki department punam ki makuk thongba sing unakhare magi area da leiriba thabak inkhang development ko thabak mayam do paikhat na khanna khare adigi adu khara thuna paikhat na man instruction pi khare kaina simain thagat pi ra po sing si akhoi jam tena nungai ba harawe akhoi nungai ba akhoi na adum khale ba as honorable chief minister si work si adum pajin tawe ma nonta ma si adum sin duna se lerum gani amamu una sum mayam si khana na kain habi si phai ba akhoi ki state se akar hani aphaba ma ke amon lak pani na lo ya ba development ki oi thabak sing se ning thesen taw yo aduna development ki oi ba positive side ki oi ba asim ba posting se cmo ki manak ta le bi ba amsum ma ga yana ba amsum ma ga satmin ba mana yana bani hana khanjar ga individual oina linkat saba semjaba hangak saba Facebook account sing aduna su khar tawbir oba aduna handak awon ba manipur na ama tawrong ki wa thok mem de yimbi rodana hoji awon ba manipur na tawrong de bu ang pani me teina tukachan nga oi haininga leitna condemn tawi haitare maduna ga thakali ba potu thugai na mane ma tawrido migi a kokomi na chapa khongchat oigera adigi amana chapa oigera adugi mayok da a ka as adai da magi political gi oiba wapma yamna khuba haitare midiang akhuba a shape midiang yeng ba ta haitare kok ait andang ma vision man gi nga adu pukhat laga tores ma penbi na ni ga na ma san tuk jari bra akhoi gyan ta de ko adu man nang na tawri mi do adu di aphabadi sungna te bungo akhoi hainingi haitare ibungo ra ibe mara adu ma pot ka de taw hoji phare very good well and good adu gi awon man pu muthat khre lokthok khre haitare masana lokthoi bra or kanana harga lokthon gi no khangde madung ma pot de report se tok sang ge ne mayam jina report toksala asim de ne pajana block to hang ne aduna asumba pot sing se akhoi lokthok pa phare 3300 abana tra asidagi hen ba pot mayam mamu hojik su lerim gini adu mayam ju thigat ka do ni aduna asumba account hang pa myo keno se account sing se khodak ta muthalo lokthok halo na Facebook de igit se igidong ni mandudai de masaki maki right to freedom keno mayam mama aki individual liberty freedom ka de mawa lo di haitare madu mudri phattaba mai ka de sinner pal liberty de atu di lehendam na phayo aduma haijani ta ji 타가저리 오자